Imphal East amadi Kangpokpi ki tainafam oiriba Khamenlok chingsangdagi Kuki militant singna ngasi ayok bom yauna landarakpada meeoi khul ngakpa ahum sokle haukiba chaygi June 13 da Kuki militant singna landarakpada khul ngakpa meeoi mapan lekidaba aduga tara henbana asokapan nangkiba Khamenlok ki thodok haina khangnakiba thodok adugi matung tha khara ingtappa hanjilaktuna hanagi punsida leiruraba matung ngasi Kuki militant singna Khamenlok chingsangdagi mafam aduda khul ngakliba singda akanba mongda landarakpadagi khul ngakliba singa Thokna Kray. Tawdogado Imphal East amadi Kangpokpi District ki Lonaba Khundrak Pam Kendra ki mafam ama oiriba Khamenlok ki paring da leiriba Ramchandra Chingdol paring amadi Sadang Lokchow gi chingsangda ngasi ayuk anganba pung mga minute kuntra taba adwaitagi Kuki militant singna attack chatharakibani Kuki singna landarakpa da village volunteer ahum sokle tawdok aduda soklaba meeoi singadu mai khong amadi nanganda nongwi maruna pankibani hojik nungthil fawbada khuthokna baleptre Strong khul ho ha mia ha. Lu tu ha kita hoi ho ai ye chu. Kalau mah ho. Doi le, lap kau tu. Bola le. Dilam thôi. Utak na hiu le, newo. Kafe kende. Cái viếng đâu nếu mà tăng hay. Lối chơi kẹp ngán này cũng namanya kalau yang kau jadi mana? Soal bukan? Lagi selalu. Ini ngatur soal apa? Ya mamai lo guru ni tu. Hozir jakoi lejere mafam asi Imphal East amadi Kangpokpi District ani lona ba koi Khamenlok ki paring dani mafam asi da koi ngasi ayu angan badagi hauna Ramchandra Chingdol chingi paring ngasi dagi Kuki militant singna ayu ki pung manga rom tarak padoi daki lepa leitana akat akham leitana koi nongmai kaptharak pagi paw leire aduda koi ge ngasi ge makoi na Kuki militant singna attack chatharak pa asida koi ge village volunteer have tare village volunteer amana mamai da paki amadi makhong da sokbe auna haji haji mak akoi nga sa utagi hauna Kuki khulai pa ba Kuki militant singna kaplak liba nongmai singa dubu lepalai tana kaplak liba sibu akoi village volunteer have tare village volunteer singna so akoi lam singak sina ba hanan nongmai raung khara di halle dubu makhoi gi site tagi akoi Kuki militant singa sina akat akham leitana de dong haji haji maksu dong khothoknari atubu mafam asi akoi lambi khudong cha da lai banina akoi ambulance singba atopa akoi gi changma matamda khitang khudong cha da balai aduna makha ta ba khoi ge hoji fawbada khoi ngasa utagi hauna sokle hairiba khoi ge makhongda paliba meeoi adusu hoji fawbo putharpa ngamdana reidi lami khudong cha da balai bana adubo mafam asida hoji che lepali ta dum khut thok hariba maramna khoi makha ta rapuda kari karamba phibam lakane haba khoi hoji tamba ngamdri aduna makha ta na so khoi ge village volunteer singna khoi lamjingak sana ba haiduna hoji khulngak tuna khoi ge lam ngakani haiduna khoi hoji laibagi film adune laidise ado sida kakhatlaga ne laidise atuga makhata bangasi ase kari film da laigani habdo makhata na hoji update picture ke hiramasik matang da video journalist singkhenga balore mangolani na pawdum jar bisikes naurem elite news Khamenlok